ꯉꯁꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯔꯨꯑꯣꯏꯔꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯆꯦꯡ ꯍꯣꯡꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯩꯔꯥꯡ ꯑꯃꯇꯪ ꯂꯩꯔꯥꯡ ꯑꯃꯇꯪ ꯑꯗꯩ ꯃꯩꯔꯥ ꯃꯤꯀꯨꯞ ꯂꯣꯏꯅꯅ ꯉꯝꯖꯕ ꯆꯦꯡ ꯈꯨꯌꯥꯝꯇꯨꯔꯁꯨ ꯑꯩꯈꯣꯏꯅ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯠꯆꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯆꯥꯛꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯑꯃꯁꯨꯡ ꯂꯨ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯊꯧꯅꯤꯕꯒꯤ ꯏꯔꯥꯠꯆꯕꯒꯤ ꯊꯧꯅꯤꯖꯕꯒꯤ ꯊꯧꯔꯝꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯖꯔꯤꯕꯁꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯅꯛꯄ ꯑꯃꯁꯨꯡ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯒꯗꯕ ꯏꯊꯧꯗꯥꯡꯁꯤ ꯑꯩꯈꯣই ꯍꯧꯖꯤꯛꯇꯤ ꯈꯪꯗꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯄꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯅꯨꯄꯥ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯧꯗꯥꯡ ꯌꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯦ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯐꯥꯎ ꯇꯧꯕ ꯌꯥꯕ ꯑꯃꯁꯨꯡ ꯀꯗꯥꯏꯐꯥꯎ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯝ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯝꯗꯧꯁꯤꯒꯦꯅ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯟꯅ ꯇꯥꯟꯅ ꯇꯤꯡꯅꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯁꯤꯟꯕ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯩꯈꯣꯏ ꯌꯥꯝ ꯊꯦꯡꯉꯕꯅꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯆꯈꯤꯕꯅꯤ ꯃꯌꯥꯝꯗꯁꯨ ꯅꯋꯥꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯂꯩꯔꯤ ꯄꯨꯟꯁꯤꯟꯅꯕ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯅꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕ ꯃꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯕꯤꯔꯤꯕ ꯂꯨꯞ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯆꯤꯟꯗ ꯂꯥꯎꯕꯩ ꯋꯥ ꯈꯛꯇꯅꯤ ꯑꯗꯨ ꯄꯨꯟꯁꯤꯟꯕꯗꯤ ꯉꯁꯤꯐꯥꯎꯁꯨ ꯉꯝꯗ꯭ꯔꯤꯀꯣ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯒꯤ ꯄꯨꯟꯕ ꯉꯝꯗꯕꯒꯤ ꯑꯁꯣꯏꯕꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯂꯝꯗꯥꯡ ꯏꯅꯥ ꯂꯥꯏꯅꯤꯡ ꯃꯥꯟꯅꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯤꯡꯁꯤ ꯄꯨꯟꯕ ꯌꯥꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯗꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯄꯨꯟꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣই ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯨꯅꯤꯇꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗ ꯑꯣꯏꯗ꯭ꯔꯦ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯆꯥꯟꯅꯗ꯭ꯔꯦ ꯑꯗ ꯄꯨꯟꯃꯤꯟꯅꯔꯒꯗꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯅ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒꯗꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯄꯗ ꯌꯥꯝ ꯂꯥꯏꯅ ꯉꯝꯒꯗꯧꯕ ꯑꯩꯈꯣꯏꯅ ꯀꯅꯥꯕꯨꯁꯨ ꯍꯥꯏꯅꯔꯨꯕ ꯍꯧꯅꯔꯨꯕ ꯍꯪꯅꯔꯨꯕ ꯇꯧꯗꯅ ꯃꯇꯣꯝꯅ ꯄꯨꯟꯒꯗꯕꯗꯨ ꯃꯔꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯗꯤ ꯃꯥꯒꯤ ꯃꯔꯩꯕꯥꯛ ꯀꯟꯅꯅꯕ ꯃꯥꯒꯤ ꯃꯖꯥꯇꯤꯗꯤ ꯃꯥꯒꯤ ꯀꯥꯡꯂꯨꯞꯇꯨ ꯐꯨꯔꯨꯞꯇꯨ ꯀꯟꯅꯅꯕ ꯑꯃꯁꯨꯡ ꯃꯅꯥ ꯂꯥꯏꯅꯤꯡ ꯀꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯃꯥꯡꯑꯣꯏꯅꯔꯒ ꯄꯨꯝꯅꯃꯛ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯉꯝꯕ ꯊꯥꯛꯇ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯍꯣꯠꯅꯔꯤ ꯑꯔꯩꯕ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏꯅꯣ ꯌꯦꯡꯉꯨꯕ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯎꯔꯨꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯃꯅ ꯉꯥꯡꯉꯤ ꯑꯃꯅ ꯇꯥꯗ ꯑꯃꯅ ꯍꯥꯏ ꯑꯃꯅ ꯂꯧꯗ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯃꯗꯨ ꯌꯦꯠꯄꯤꯅꯕ ꯊꯨꯒꯥꯏꯕꯤꯅꯕ ꯑꯩ ꯆꯤꯡꯊꯕꯤꯅꯕ ꯃꯤꯗꯤ ꯃꯁꯤꯡ ꯋꯥꯠꯇꯕ ꯏꯟꯈꯠꯄꯤꯅꯕ ꯁꯧꯒꯠꯄꯤꯅꯕ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯗꯤ ꯏꯔꯩ ꯂꯩꯇꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦꯅ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯈꯟꯅꯃꯤꯟꯅꯁꯦꯕ ꯑꯩꯈꯣই ꯉꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯄꯤꯛꯈ꯭ꯔꯕ ꯐꯨꯔꯨꯞꯁꯦ ꯈꯔꯈꯛ ꯂꯩꯔꯤꯕꯁꯦ ꯁꯤ ꯑꯩꯈꯣꯏ ꯄꯨꯡꯃꯨꯠ ꯃꯨꯠꯈꯤꯕꯗꯨꯔꯕ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯆꯣꯡꯖꯗꯅ ꯑꯉꯝꯕ ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯣꯠꯅꯖꯔꯤꯕꯁꯤ ꯀꯅꯥꯒꯤꯗꯃꯛꯇꯅꯣꯕ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ 5 10 50 100 ꯂꯤꯁꯤꯡꯁꯤ ꯈꯛꯇꯒꯤꯔꯕ ꯄꯨꯝꯅꯃꯛꯀꯤꯅꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯇꯨ ꯀꯥꯡꯂꯨꯞꯇꯨꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟ ꯑꯈꯨꯕ ꯃꯤꯠꯌꯦꯡꯗꯨ ꯊꯥꯗꯣꯛꯄꯤꯔꯤ ꯍꯥꯏꯔꯒ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄꯤꯕ ꯑꯃꯁꯨꯡ ꯏꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ ꯑꯩꯒꯤ ꯏ ꯃꯔꯤ ꯑꯩꯒꯤ ꯐꯨꯔꯨꯞꯄꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛꯄꯨ ꯉꯥꯛ ꯁꯦꯟꯗꯅ ꯀꯟꯗꯅ ꯑꯩꯈꯣꯏ ꯀꯔꯝꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯂꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯝꯗꯨꯕꯨ ꯀꯟꯕꯤꯒꯅꯤ ꯀꯅꯥꯁꯨ ꯊꯣꯛꯂꯛꯑꯣꯏꯀꯣ ꯃꯥꯡꯍꯟꯕꯤꯅꯕ ꯃꯤꯗꯤ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯀꯟꯕꯤꯅꯕꯗꯤ ꯀꯅꯥꯁꯨ ꯊꯣꯛꯂꯛꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯁꯤ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯗꯣꯛꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯁꯨ ꯂꯩꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ
magi leikaisinduda ikuisu angamba thakta khangna chanaba ngahak paminaba ngahak unaba matamda amaga pau phawdokminaba wakal taramdaba kya leibado adum phaminaragadi wari saragadi loina pau phawdoknaragani wakal taminaba yaganeba maduma yanaba akoi madu ikoigi lainingi khenaba thamdana adum khaktung mayamda ai haijaningi punnamutang akoi singsi punjanaba honasabasi aikoina sam anana punjalaga asiat pa phirel amamda koina lepkiba leigiba matamda kanana so koibu laksaba ngamoy kanana so koibu mangan mangamoy aikoi mangda hawriba ipa ipu athawsingdugi masani masuni aikoi se mawigi ini irem khangna koi saawna semawbune koi ngasi lehawrije adama makoi dugi athawsingdugi i marik amator so aikoigi haksang sida yawri to adu itaragadi ai ipaduna ipuduna toramado magi matik mayai do isamada samamak yawbangam dugusu samada tarado su leibam thoiba ingonda tara khak lei do madu ekoi project putho ase photo ase madugi thauna do ekoi utlasiaba aduna koi masi yamna wakal kaminasi aduga hojik mayamna su haibi gebam lei ngasi mak thoiba toriba mayam simsta ngamba khatang mateng pang khotpa kai tawba yabai do ado aigi oinadi lupsida ngasi bokta ina kana matasu makhai malupama ai 100 kilometer su mateng pangi si akoi mayam khona ja wafam ai mayam da thamjade mamdi kai ginoida hauji wisik thoiba tawriba sidati ai khoina tawrudraga su tawbina ba mayam ama leiriba ko akoi kitang komthokpa yayo mi se hanna no honabadi ngamdabani puthokpani ngamdabani na ana hojik aikoina natrasu amana putu loina ngamnari aduna masi aigi wakalda summa masung lan maitudi mapuna tambani ko matam yam tena sangdaba matam mamada ikoi dana ikoi singse ngasi ikoina thoiba wariba awaba khudong thibisdagi hena chawba khudong thiba awaba ma soidana yoksallaga da haibagi aingonda yamna mi paiba singnaba haitare aduma leire adunani aina mayamna haijadise karimta haidise adugi matamdudadi aikoigi ariba punamak singse puthoga maduda kathoknana puthor ngasi lupa yangkai puthoga mateng pangbagi mahuta matamduda lupa kunduro soina puthokpa ngamnaba honnabana phai maramde hojikti leiriba leiraktraba matamda aina khardo su ngambado atuna hena maman yameba adunani aina mayamda haijadrise aduna hꯧजिक्ति मैथी अखोई खांग ngambagi pangal su leisalaktre miyoi ba khudingmak puru kanglup punamak singse community punamak leiriba miyoi ba ba miyoi se punamak singse loina khang ngambagi pangkhai amam loi leine adu khang ngambagi pangkhai de wang ba lala agani mina mi bo hat ngamai ba masana masabu sijaba ngamai se mai khang ngambagi pangkhai de wang ba lala kan tawreine adugum na ngasi अखोई su madugi khang ngambagi pangkhai du अखोई su lanjal le abo sikti khang ngamaktreba koi maitai sa punamak singse adu ipai pun haina basul lei ada koi na khangiba ipai pun thambiba puarigi koi bawa pham da sul lei hanadi ai koi gi soira sulala su ipai pun hairamba ahumlak haiba man lei na pi ba kanji haiba ma ada hojikti ai koi de lei si ipai pun haibi da mangang bi ramba ipai pun haiba ahumlak haiba do akoi hojikti hen do khare Helisina karai bong lakani ekoi de tare lakani tare si kari noida ekoi ni ngasi chayol lam nimit chayol lam hari chayol lam haibe che masidagi hen masing thiningai leti nongmai jingdagi na thang ja phause nongmai jingda thang ja bo hairudi mathang amuk nongmai jingdi haudoi ne aduna ekoi si taruluk sure koi na ngak piri se hai tare ekoi da sabi se thing pi giba awa ba nangan giba ekoi gi thamoi kaihan giba thamoi suwan giba अखोई मैथी से अखोई थामोब मचेत कया पुंग थुगाई बसे तरुरक सुर आई खंगजबदा तरुरक्ति ओरब्रान खाले अदो तरुरक सुरबनिना तरे लक्तदी अरोई बोइनै पाइ पोसिना थंबिरम वारिदा सु तैरिको अहानबा अखोई मैथी से अखोई पुनमकी लाइबक थिबा थौदो अखोई पुनमकी थामोय सिंसु मचे ताना थुगाई बिगिबा मांगन बिगिबसे करम मतमदना सोली सिंगमगा चाटे तनी मैथी दा अखोई मैथी अखोई पुआरी अखोई मैथी हिस्ट्री पुनमक सिंसे तांगोई ताना उतलोइना मांगन गिबसे
ꯃꯁꯤꯗꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯕ ꯀꯥꯎꯉꯝꯃꯝꯗꯕ ꯀꯥꯎꯔꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯕ ꯑꯩꯈꯣꯏꯗ ꯃꯁꯤ ꯃꯇꯝꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯡꯍꯟꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛ ꯋꯥꯔꯤ ꯃꯨꯊꯠꯄ ꯃꯥꯡꯍꯟꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯑꯩꯈꯣꯏꯁꯦ ꯂꯣꯏꯁꯤꯟꯈꯤ ꯃꯥꯡꯍꯟꯈꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯛꯏꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗꯤ ꯊꯣꯏꯗꯣꯛꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯒ ꯂꯩꯔꯛꯏ ꯁꯤꯃ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏ ꯃꯩꯇꯩꯆꯥ ꯄꯨꯝꯅꯃꯛꯅ ꯃꯁꯤꯃ ꯑꯩꯈꯣꯏ ꯉꯥꯛꯄꯤꯈꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯏꯪ ꯁꯣꯛ 1918ꯗꯒꯤ ꯏꯪ ꯁꯣꯛ 1913 ꯐꯥꯎꯁꯦ 1918ꯗꯒꯤꯅ 1913 ꯐꯥꯎ ꯑꯩꯈꯣꯏ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯈꯨꯟꯇꯥꯛ ꯂꯥꯟ ꯁꯤꯍꯟꯈꯤꯕꯁꯦ ꯑꯋꯥꯒꯤ ꯂꯥꯟꯗ ꯑꯩꯈꯣꯏꯁꯤꯡꯁꯦ ꯃꯗꯨ ꯑꯆꯧꯕ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯤꯔꯣꯟ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯗ ꯂꯩꯔꯤꯈꯩ ꯑꯃꯣꯟ ꯑꯃꯁꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯊꯪ ꯑꯍꯨꯝ ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯣꯡꯖꯣꯝ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯏꯕ ꯑꯀꯥꯎꯕ ꯂꯩꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯡꯅꯔꯤꯕ ꯑꯃꯁꯨꯡ ꯁꯣꯟꯅꯔꯤꯕ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯅ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯁꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯃ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯔꯔꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯦꯛꯇꯅ ꯑꯃꯁꯨꯡ ꯂꯩꯔꯕꯅꯤ ꯃꯁꯤꯒꯤꯃ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤ ꯏꯪ ꯁꯣꯛ 2001 ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯩꯗ ꯅꯥꯒꯥ ꯄꯤꯁ ꯇꯣꯛ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟꯒꯤ ꯃꯇꯥꯡꯗ ꯖꯨꯜ ꯂꯥꯏꯇꯤꯜ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯊꯃꯣꯏ ꯀꯥꯏꯕ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯗꯨꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣই ꯏꯃꯥꯁꯤꯡꯗꯨꯅ ꯃꯗꯨꯒꯨꯝꯕ ꯃꯆꯥꯁꯤꯡꯁꯤꯕꯨ ꯀꯟꯅꯅꯕ ꯏꯔꯩꯕꯥꯛꯄꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯐꯥꯎ ꯃꯥꯡꯍꯟꯕ ꯉꯝꯈꯤꯕ ꯏꯃꯥꯁꯤꯡꯗꯨꯒꯤ ꯃꯆꯥꯅꯤ ꯃꯆꯥ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯀꯃꯥꯏꯅ ꯀꯥꯎꯒꯅꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩꯒꯤ ꯃꯗꯨ ꯀꯥꯎꯕ ꯌꯥꯔꯗ꯭ꯔꯕ ꯑꯩꯈꯣꯏ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯊꯧꯗꯣꯛꯅꯤ ꯃꯗꯨ ꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯗ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯗꯅ ꯉꯁꯤꯗꯤ ꯀꯔꯤ ꯇꯧꯔꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯏꯪ ꯁꯣꯛ 2019 ꯑꯃꯨꯛ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝꯕ ꯊꯨꯒꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯗꯅ ꯂꯩꯄꯥꯛ ꯊꯨꯒꯥꯏꯅ ꯍꯣꯠꯅꯔꯤꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯩꯅ ꯏꯁꯤꯡꯅ ꯆꯥꯝꯗꯅ ꯀꯣꯛꯎꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯂꯥꯅ ꯏꯗꯅ ꯂꯩꯍꯧꯔꯒꯗꯕ ꯃꯥꯡꯗꯅ ꯂꯩꯍꯧꯔꯒꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅꯦꯕ ꯑꯩꯈꯣꯏꯁꯦ ꯇꯔꯨꯛꯂꯛ ꯁꯨꯔꯦꯀꯣ ꯇꯔꯨꯛꯂꯛ ꯁꯨꯕꯁꯤꯗꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩꯆꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯛꯅꯤꯡ ꯐꯥꯊꯅꯔꯤ ꯍꯣꯏ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕꯒꯤ ꯄꯦꯟꯗꯕꯒꯤ ꯆꯩꯅꯔꯤ ꯉꯥꯡꯅꯔꯤ ꯂꯥꯎꯅꯔꯤ ꯈꯣꯡꯅꯔꯤ ꯑꯗꯨꯕꯨ ꯁꯤ ꯃꯉꯥꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄ ꯍꯦꯟꯖꯤꯟꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏ ꯇꯧꯗ꯭ꯔꯤ ꯆꯨꯝꯅ ꯃꯤꯅ ꯈꯟꯅꯕ ꯍꯧꯔꯒ ꯑꯩꯈꯣꯏꯗꯤ ꯃꯥꯒ ꯈꯟꯅꯔꯛꯏ ꯃꯥꯅ ꯆꯩꯅ ꯊꯣꯝꯃꯛꯏꯕ ꯂꯩꯇꯨꯝ ꯂꯪꯉꯛꯏꯗꯣ ꯅꯨꯡꯅ ꯂꯪꯉꯛꯏꯗꯣ ꯑꯩꯈꯣই ꯉꯥꯛꯊꯣꯛꯆꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯈꯨꯠ ꯍꯜꯂꯨꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯆꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯡ ꯐꯨꯗꯣꯛꯇꯦꯕ ꯑꯗꯨ ꯐꯨꯗꯣꯛꯇ꯭ꯔꯤꯕꯁꯦ ꯃꯇꯝ ꯑꯃꯗ ꯁꯣꯏꯅ ꯊꯣꯛꯂꯛꯀꯅꯦꯕ ꯉꯁꯤ ꯃꯣꯏꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯑꯣꯏꯔꯤꯗꯣ ꯁꯥꯍꯤꯡ ꯆꯥꯕ ꯑꯃ ꯑꯣꯏꯗꯅ ꯇꯝꯊꯤꯕ ꯑꯃ ꯑꯣꯏꯔꯛꯏꯗꯣ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯣꯏꯔꯛꯏꯁꯦ ꯑꯗꯣ ꯃꯩꯇꯩ ꯑꯩꯈꯣꯏꯁꯤꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯑꯩꯈꯣꯏꯒꯤ ꯇꯨꯃꯤꯠ ꯀꯥꯡꯂꯕ ꯑꯩꯈꯣꯏꯁꯤꯕꯨ ꯁꯥꯎꯕ ꯍꯩꯇꯕ ꯃꯤꯔꯕ ꯑꯩꯈꯣꯏꯕꯨ ꯃꯤꯉꯣꯟꯗꯩ ꯅꯤꯔꯒ ꯃꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏꯕꯨ ꯆꯥꯔꯛꯄ꯭ꯔꯥ ꯂꯩꯔꯛꯄ꯭ꯔꯥ ꯂꯩꯇꯦꯀꯣ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯈꯛꯀ ꯂꯩꯈꯤꯀꯣ ꯑꯩꯈꯣꯏꯒꯤ
ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯁꯤꯃꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏ ꯀꯥꯏꯍꯟꯈꯤꯕꯅꯤꯀꯣ ꯅꯝꯗꯅ ꯑꯩꯈꯣꯏꯕꯨ ꯏꯟꯗꯤꯌꯥꯗ ꯇꯤꯜꯍꯟꯈꯤꯕꯁꯤꯁꯨ ꯑꯃꯅꯤ ꯁꯤꯁꯨ ꯀꯥꯎꯕ ꯌꯥꯔꯣꯏꯗꯕ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯣꯏꯅ ꯁꯥꯍꯤꯡ ꯆꯥꯕ ꯑꯣꯏꯕꯅꯤ ꯑꯗꯣ ꯃꯐꯝꯅ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯖꯥꯁꯨ ꯑꯩꯈꯣꯏ ꯄꯨꯡꯉꯣꯏꯗꯒꯤꯅ ꯇꯝꯊꯤꯕ ꯃꯤ ꯍꯤꯡꯁꯥ ꯆꯥꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯅ ꯅꯣꯡꯃ ꯑꯣꯏꯔꯛꯀꯅꯦꯕ ꯄꯨꯝꯅꯃꯛꯀꯤ ꯇꯝꯊꯤꯕ ꯑꯃꯗꯤ ꯁꯣꯏꯅ ꯑꯣꯏꯔꯛꯀꯅꯤ ꯅꯣꯡꯃꯗꯤ ꯀꯔꯤꯒꯤ ꯃꯗꯨ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯂꯤꯆꯠꯅꯤ ꯃꯗꯣ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯛꯄ ꯂꯤꯆꯠꯅꯤ ꯑꯩꯈꯣই ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯉꯛꯇꯅꯤ ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯅ ꯃꯣꯏꯅ ꯅꯔꯁꯁꯤꯡ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗ ꯂꯩꯔꯤꯁꯦ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯁꯥ ꯑꯣꯏꯅ ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯃꯥꯡꯅ ꯇꯥꯛꯅꯕ ꯇꯨꯝꯅ ꯍꯥꯠꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯐꯥꯎ ꯈꯥꯝꯗꯣꯛꯄ ꯌꯥꯗꯗꯅ ꯂꯥꯛꯅꯕ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯤꯕ ꯃꯥꯁꯦ ꯄꯨꯝꯅꯃꯛꯇꯒꯤ ꯇꯝꯊꯤꯕ ꯍꯥꯏꯗꯤ ꯃꯥꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯍꯤꯡꯁꯥ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯈꯤꯕ ꯃꯥꯁꯦ ꯑꯗꯨ ꯑꯣꯏꯈꯤꯕꯗꯨꯅꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯀꯥꯎꯗꯅ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯃꯆꯥꯅꯦꯕ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯁꯨꯅꯦꯕ ꯑꯗꯨꯗꯤ ꯃꯥꯏ ꯏ ꯃꯔꯤ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯌꯥꯎꯔꯝꯃꯣꯏꯗ꯭ꯔꯣ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯕ ꯂꯩ ꯃꯩꯇꯩ ꯃꯆꯥ ꯃꯥꯡꯍꯟꯒꯅꯣ ꯃꯩꯇꯩ ꯃꯆꯥ ꯍꯥꯠꯀꯅꯣ ꯃꯩꯇꯩ ꯃꯆꯥ ꯃꯥꯡꯉꯗꯤ ꯃꯩꯇꯩ ꯃꯆꯥ ꯁꯤꯔꯗꯤ ꯃꯥꯂꯦꯝ ꯇꯨꯡꯒꯅꯤ ꯍꯥꯏꯕ ꯑꯃ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯡꯁꯤ ꯍꯧꯖꯤꯛ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯥꯊꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯡꯃꯗꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯪꯈꯩꯗ ꯋꯥꯡꯃ ꯂꯥꯜꯂꯛꯇꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯁꯣꯏꯅ ꯇꯧꯔꯛꯑꯅꯤ ꯃꯇꯝꯁꯨ ꯁꯨꯔꯦꯀꯣ ꯑꯩꯈꯣꯏ ꯃꯣꯏꯅ ꯃꯣꯏꯕꯨ ꯃꯌꯥꯝꯁꯤꯅ ꯇꯧꯔꯛꯄ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯔꯛꯏꯁꯦ ꯑꯩꯈꯣꯏ 6ꯔꯛ ꯁꯨꯔꯦ 8ꯔꯛ ꯁꯨꯕꯗꯗꯤ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏ ꯃꯗꯨ 8ꯔꯛ ꯁꯨꯕꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣই ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯨꯟꯁꯤꯟꯕ ꯑꯃꯁꯨꯡ ꯇꯥꯁꯤꯟꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯟꯅ ꯇꯤꯛꯅ ꯍꯧꯕꯅ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤ ꯉꯁꯤꯃꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯃꯛ ꯃꯐꯝꯁꯤꯃꯛꯇꯗ ꯃꯃꯥꯡ ꯆꯠꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 5 ꯑꯩꯈꯣꯏꯁꯤꯗ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯇꯔꯥꯗꯁꯨ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯈꯤꯕꯅꯤ 2023 ꯌꯧꯔꯦ ꯆꯪꯉꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯕꯤꯔꯣ ꯏꯁꯥꯅ ꯈꯪꯅ ꯍꯩꯅ ꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯔꯣ ꯑꯩꯈꯣꯏ ꯀꯔꯤ ꯊꯣꯛꯀꯗꯣꯏꯅꯣ ꯀꯔꯤ ꯑꯣꯏꯒꯗꯧꯅꯣ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯃꯇꯝ ꯍꯥꯏꯗꯣ ꯑꯩꯈꯣই ꯌꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯈꯤꯕꯅꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯑꯩ ꯀꯣꯚꯤꯗ-19ꯒꯤ 2019 ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯗ ꯑꯩ ꯊꯝꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯥꯛꯀꯗꯕ ꯍꯧꯒꯗꯕ ꯑꯆꯧꯕ ꯑꯋꯥꯕꯁꯤꯗꯤ ꯑꯩ 19ꯗꯒꯤ ꯍꯧꯒꯗꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯃꯃꯥꯡ ꯊꯛꯇ ꯑꯩ ꯂꯣꯏ ꯊꯝꯖꯈ꯭ꯔꯕꯅꯤ ꯃꯌꯥꯝꯗ ꯁꯤꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯔꯒ ꯂꯥꯛꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 5ꯗ ꯍꯥꯏꯖꯈꯤꯕ ꯊꯧꯗꯣꯛꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯦ ꯊꯦꯡꯅꯔꯦ ꯉꯁꯤ ꯃꯈꯣꯏ ꯊꯦꯡꯅꯔꯤ ꯑꯗꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯈꯥꯡꯕ ꯌꯥꯔꯔꯣꯏꯗꯕ ꯑꯩꯈꯣꯏꯁꯦ ꯆꯦꯜꯂꯁꯨ ꯍꯤꯡꯉꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯈꯣꯏ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯃꯥꯂꯦꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯨꯠꯊꯠꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯃꯨꯠꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯍꯤꯡꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯁꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯪꯖꯅꯤꯡꯉꯤꯁꯤ ꯃꯨꯠꯈ꯭ꯔꯁꯦ ꯑꯩꯈꯣꯏꯁꯦ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏ ꯑꯃꯐꯥꯎ ꯂꯩꯔꯒꯨꯝꯁꯦ ꯍꯥꯏꯔꯒꯗꯤ ꯐꯔꯦ ꯃꯗꯨꯒꯤ ꯋꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯃꯥꯂꯦꯝꯁꯤꯗ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯂꯩꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯍꯤꯡꯅꯅꯕꯒꯤ ꯃꯔꯝ ꯑꯃ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯤꯍꯧꯕ ꯑꯃꯁꯨꯡ ꯈꯟꯅꯗꯅ ꯑꯩꯈꯣই ꯃꯌꯥꯝꯁꯦ ꯂꯝꯕꯤ ꯑꯃ ꯊꯤꯍꯧꯕ ꯆꯪꯉꯦꯕ ꯉꯁꯤꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯂꯩꯔꯤꯕ 1 ꯅꯨꯃꯤꯠ ꯊꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟꯗ ꯂꯦꯡꯖꯔꯤꯕ ꯆꯤꯡꯉꯨ 3 ꯂꯩꯔꯤꯕ ꯆꯤꯡꯉꯨ ꯈꯣꯏꯌꯨꯝ 3 ꯂꯩꯔꯤ ꯑꯗꯒꯤ ꯂꯥꯏꯔꯦꯝꯃ 3 ꯂꯩꯔꯤ ꯃꯣꯏ 6ꯃꯛꯁꯨ ꯂꯩꯔꯤꯀꯣ ꯃꯣꯏꯒꯤ ꯃꯃꯥꯡꯗꯅꯤ ꯍꯥꯏꯖꯔꯤꯁꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯏꯕ 2025 ꯃꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯃꯇꯝꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯈꯜꯂꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯒꯗꯧ ꯃꯥꯟꯗꯦꯀꯣ ꯉꯁꯤꯗꯤ ꯈꯥꯡꯅꯔꯤ ꯑꯩꯈꯣꯏ ꯆꯦꯟꯐꯝ ꯆꯣꯡꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯠꯐꯝ ꯆꯦꯟꯐꯝ ꯂꯩꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦꯀꯣ ꯌꯥꯝ ꯅꯛꯄ ꯃꯇꯝꯅꯤ ꯇꯦꯜꯂꯕ ꯃꯇꯝꯅꯤ ꯂꯩꯔꯤꯁꯤ
ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯒ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯀꯔꯤ ꯂꯩꯕꯩꯗꯣ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯕꯨ ꯆꯥꯃꯔꯛ ꯍꯟꯅ इखुद पायना ताकपी तंबीबा ngamba masing khangna lei ahal laman akhangai wai mayam gi oiba moigisu wafam kayama leiramgani aigisu aina khangjaba khajiktang ni aina phongdok charisi masimak sungsoi soidana sigi numista tawri habadi leiti adu aigi thajabada leijari sidi madumakti leira habaduma ai mayamna thamjage aduga ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯗꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯅ ꯇꯧꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯃ ꯇꯧꯗ ꯌꯥꯗꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯗꯨꯅ ꯑꯩꯈꯣꯏ ꯀꯣꯛꯊꯛꯇ ꯊꯥꯡꯀꯠꯂꯒ ꯊꯝꯕꯤꯔꯝꯃꯦꯕ ꯄꯨꯗꯕꯗꯤ ꯌꯥꯔꯔꯣꯏꯗꯕ ꯑꯩꯈꯣꯏꯁꯦ ꯆꯦꯟꯕꯗ ꯍꯤꯡꯉꯔꯣꯏꯗꯕ ꯂꯣꯠꯄꯗ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯥꯡ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯤꯕ ꯃꯄꯨꯁꯤꯅ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯥꯡ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯆꯤꯡꯎ ꯈꯣꯏꯌꯨꯝꯁꯤꯡꯅ ꯁꯥꯏꯑꯣꯟ ꯂꯥꯡꯑꯣꯟ ꯇꯧ ꯂꯥꯛꯄ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛꯇꯒꯤ ꯀꯪꯂꯩꯗꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯕꯨ ꯄꯨꯝꯅꯃꯛ ꯄꯣꯛꯄꯤꯔꯛꯏꯕ ꯁꯦꯝꯕꯤ ꯁꯥꯕꯤꯔꯤꯕ ꯏꯄꯥ ꯏꯃꯥ ꯍꯥꯏꯇꯥꯔꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯃꯔꯦꯟ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏꯁꯤ ꯂꯣꯟꯅ ꯑꯍꯤꯡ ꯑꯃꯗ ꯊꯩꯗꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯀꯅꯥꯝꯕꯨ ꯈꯪꯍꯜꯂꯝꯗꯦꯀꯣ ꯃꯤꯁꯨ ꯈꯪꯍꯜꯂꯝꯗꯦ ꯂꯥꯏꯁꯨ ꯈꯪꯍꯜꯂꯝꯗꯦ ꯍꯥꯏꯔꯤꯕ ꯃꯣꯏ ꯑꯅꯤꯁꯤꯅ ꯇꯥꯏꯕꯪꯒꯤ ꯁꯛꯇꯝ ꯂꯧꯔꯦ ꯍꯥꯏꯔꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤꯅ ꯊꯣꯡꯅꯥꯡ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯂꯧꯔꯦ ꯑꯗꯨꯒ ꯎꯃꯥ ꯁꯅꯥ ꯆꯤꯡꯖꯣꯏꯕꯤ ꯂꯩꯃꯔꯦꯟꯕꯤ ꯏꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯡꯉꯣꯏ ꯂꯦꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯨ ꯁꯛꯇꯝꯗ ꯂꯧꯔꯦ ꯍꯥꯏꯔꯒ ꯃꯣꯏ ꯑꯅꯤꯁꯤꯅ ꯂꯝꯖꯤꯡꯕꯤ ꯑꯣꯏꯗꯅ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯈꯥ ꯊꯪꯕꯗꯒꯤ ꯈꯨꯟꯖꯥ ꯇꯔꯦꯠꯈꯛ ꯃꯣꯏꯅ ꯑꯍꯤꯡ ꯑꯃꯗ ꯂꯣꯟꯅ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯀꯔꯤꯒꯤ ꯄꯨꯊꯣꯔꯛꯏꯅꯣꯕ ꯃꯗꯨ ꯀꯗꯥꯏꯗ ꯊꯝꯕꯤꯈ꯭ꯔꯒꯦꯕ ꯃꯗꯨ ꯄꯨꯊꯣꯔꯛꯈꯤꯕꯁꯤ ꯀꯗꯥꯏꯗ ꯊꯝꯈꯤ ꯍꯥꯏꯕꯗ ꯄꯁꯥ ꯂꯩꯕꯥꯛꯇ ꯊꯝꯃꯦꯕ ꯑꯗꯨ ꯀꯔꯤꯒꯤ ꯄꯨꯊꯣꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯛ ꯑꯩꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯂꯩꯔꯤ ꯍꯩ ꯆꯛ ꯍꯌꯥ ꯆꯛ ꯑꯗꯩ ꯈꯨꯅꯨꯡ ꯆꯛ ꯀꯣꯟꯅ ꯆꯛ ꯑꯅ ꯀꯣꯟꯅ ꯆꯛꯁꯤꯗ ꯀꯣꯟꯅ ꯂꯥꯡꯕꯅ ꯍꯥꯞꯆꯜꯂꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤꯗꯅ ꯃꯣꯏꯅ ꯆꯩꯇꯖꯨꯛ ꯇꯦꯇꯥꯖꯨꯛ ꯗꯨꯋꯥꯄꯨꯔ ꯀꯜꯂꯤꯅ ꯀꯂꯤꯗ ꯃꯣꯏꯅ ꯕꯣꯂꯤꯅ ꯑꯃꯨꯛ ꯍꯥꯞꯆꯜꯂꯤ ꯀꯨꯜꯂꯣꯏꯀꯣ ꯃꯣꯏꯅ ꯒꯨꯔ ꯀꯜꯂꯤ ꯀꯥꯏꯅ ꯕꯣꯂꯤꯅ ꯍꯥꯞꯄꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯀꯣꯟꯅ ꯂꯥꯡꯕ ꯆꯛ ꯑꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗꯩꯗ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯍꯤꯟꯗꯨꯒꯤꯗꯅ ꯌꯨꯛ ꯍꯥꯏꯔꯦ ꯃꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯀꯂꯤ ꯍꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯦ ꯃꯣꯏꯁꯨ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ శ్రీ కృష్ణꯅ పోꯛꯄ ꯃꯇꯝꯁꯤ ꯃꯥꯗꯤ ꯀꯂꯤꯗ ꯄꯣꯛꯂꯛꯄꯅꯤ ꯃꯥꯅ ꯄꯣꯛꯈꯤ ꯃꯇꯝꯁꯤ ꯉꯁꯤꯗꯩ ꯆꯍꯤ ꯀꯌꯥ ꯁꯨꯈ꯭ꯔꯦ ꯑꯗꯨꯗꯤ ꯉꯩ ꯁꯩꯇ ꯇꯦꯇꯥ ꯗꯨꯋꯥꯄꯨꯔ ꯍꯥꯏꯕ ꯉꯁꯥꯏ ꯌꯨꯛ ꯃꯔꯤꯁꯤ ꯂꯣꯏꯈꯤꯕꯅꯤꯅ ꯀꯂꯤꯁꯤꯁꯨ ꯂꯣꯏꯕ ꯅꯥꯏꯕ ꯃꯇꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯃꯤꯠꯇꯣ ꯆꯍꯤꯗꯣ ꯊꯥꯗꯣ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯅꯤꯀꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣই ꯃꯩꯇꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯗ ꯂꯩꯖꯔꯤꯁꯦ ꯍꯩ ꯆꯛ ꯍꯌꯥ ꯆꯛ ꯈꯨꯅꯨꯡ ꯆꯛ ꯀꯣꯟꯅ ꯂꯥꯡꯕ ꯆꯛ ꯑꯅꯩꯁꯦ ꯃꯊꯪ ꯆꯛ ꯑꯍꯨꯝꯗ ꯂꯣꯏꯈꯤꯕꯅꯤꯅ ꯑꯩꯈꯣꯏ ꯀꯣꯟꯅ ꯆꯛꯁꯤꯁꯨ ꯂꯣꯏꯕ ꯅꯥꯏꯕ ꯑꯃꯗꯤ ꯃꯇꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯀꯣꯟꯅ ꯂꯥꯡꯕ ꯆꯛ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯃꯈꯥ ꯑꯃꯨꯛ ꯆꯛ ꯑꯃ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯊꯝꯕꯤꯔꯝꯗ꯭ꯔꯕꯅꯤna ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯍꯩ ꯆꯛꯇꯨꯗꯤ ꯑꯃ ꯍꯧꯕ ꯇꯥꯔꯤ ꯃꯁꯤꯡ ꯊꯤꯕꯁꯦ ꯑꯗꯣ ꯍꯩ ꯆꯛ ꯍꯧꯔꯒꯗꯤ ꯍꯩ ꯆꯛ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯅ ꯀꯔꯝꯕ ꯃꯤꯅꯣ ꯃꯇꯝꯗꯨꯒꯤ ꯃꯤꯗꯨꯅꯦ ꯑꯩꯈꯣꯏ ꯂꯥꯏꯒꯨꯝꯕ ꯂꯥꯏꯅꯦꯒ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯁꯤ ꯃꯇꯝꯗꯨꯒꯤ ꯃꯤꯔꯣꯟꯗꯤ ꯂꯥꯏꯒ ꯃꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯈꯨꯜ ꯑꯃꯠꯇꯗ ꯑꯩꯈꯣꯏ ꯈꯨꯝꯕꯥ ꯂꯩꯄꯥꯟ ꯈꯨꯟꯗꯥ ꯂꯩꯇꯥꯟ ꯂꯩꯃꯤꯟꯅꯔꯝꯃꯤ ꯀꯥꯏꯁꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯍꯩ ꯆꯛꯉꯩꯗꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤꯅ ꯃꯣꯏꯅ ꯁꯩꯇꯖꯨꯛ ꯑꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯗ ꯑꯐꯕꯗ ꯇꯧꯔꯤꯉꯩ ꯃꯇꯝꯗꯨꯅꯤ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯊꯨꯡꯉꯦꯕ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨ ꯌꯧꯔꯛꯄꯗ ꯑꯔꯤꯕꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯅꯧꯕ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯁꯤꯗꯩꯗ ꯃꯇꯝꯗꯨꯒꯤꯗꯃꯛꯇ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯉꯁꯤ ꯊꯣꯛꯏꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯤꯡꯁꯤ ꯃꯄꯨ ꯃꯥꯅ ꯁꯦꯝꯕꯅꯤ ꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤꯅ ꯊꯣꯛꯂꯛꯀꯅꯤ ꯑꯣꯏꯔꯛꯀꯅꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯨꯋꯥꯔꯤꯅ ꯂꯦꯡꯗꯕ ꯈꯨꯗꯝ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯪꯖꯔꯨꯕ ꯊꯤꯖꯔꯨꯕꯗꯁꯨ ꯑꯩꯈꯣꯏꯅ ꯎꯖꯔꯛꯄ ꯊꯦꯡꯅꯖꯕ ꯏꯃꯤꯠꯅ ꯏꯀꯪꯅ ꯎꯔꯛꯄ ꯏꯃꯤꯠ ꯏꯀꯣꯡꯅ ꯎꯔꯛꯄ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯌꯦꯡꯉꯒ ꯑꯄꯨꯟꯕꯅ ꯁꯨꯞꯆꯠꯂ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯏꯔꯦ ꯃꯇꯝ ꯑꯁꯤꯗꯩꯗ
ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯖꯔꯤꯀꯣ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛꯁꯦ ꯀꯟꯕ ꯉꯝꯕꯒꯤ ꯃꯥꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯃꯥꯒꯤ ꯄꯥꯝꯕꯩꯒꯤ ꯋꯥꯡꯃꯗ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯁꯦ ꯀꯣꯟꯅ ꯁꯨꯝ ꯑꯣꯏꯒꯅꯤ ꯉꯁꯤ ꯁꯣꯏꯕ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯁꯣꯛꯆꯤꯜꯂꯛꯈꯤꯅꯦꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯕ ꯉꯝꯖꯔꯣꯏ ꯃꯔꯩꯕꯥꯛ ꯀꯟꯕꯗꯤ ꯂꯥꯏꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯕ ꯃꯇꯝ ꯉꯝꯗꯕ ꯃꯇꯝ ꯍꯥꯏꯗꯣ ꯉꯁꯤ ꯌꯧꯁꯜꯂꯛꯑꯦ ꯄꯨꯋꯥꯔꯤꯅ ꯍꯥꯏ ꯃꯇꯝꯗꯨ ꯌꯧꯔꯗꯤ ꯆꯨꯊꯦꯛ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇꯒꯤ ꯈꯥꯃꯤ ꯃꯩ ꯍꯧꯔꯛꯀꯅꯤꯌꯦ ꯂꯩꯄꯥꯛꯅ ꯗꯣꯁꯤ ꯑꯣꯏꯔꯒ ꯏꯁꯤꯡꯅ ꯊꯥꯎ ꯑꯣꯏꯔꯒꯅ ꯃꯩ ꯆꯥꯛꯀꯅꯤ ꯑꯗꯨꯅ ꯏꯅ ꯂꯧꯈꯣꯡ ꯆꯦꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏ ꯃꯇꯝ ꯑꯗꯨ ꯌꯧꯔꯗꯤ ꯏꯃꯥ ꯏꯃꯥ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯑꯇꯩ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯕ ꯐꯪꯉꯣꯏꯅ ꯍꯥꯏ ꯑꯗꯣ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣই ꯃꯤꯠꯁꯤꯗ ꯁꯪꯁꯪꯅ ꯎꯕ ꯐꯪꯉꯛꯑꯦꯀꯣ ꯉꯁꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯄꯤꯔꯕ ꯕꯣꯝ ꯇꯣꯞ ꯅꯣꯡꯃꯩ ꯃꯔꯛꯇꯨꯗ ꯆꯦꯟꯊꯣꯔꯛꯏꯕ ꯂꯥꯟꯖꯦꯟꯅꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯑꯉꯥꯡꯁꯤꯡꯗꯣ ꯀꯔꯝꯕ ꯐꯤꯕꯝ ꯑꯣꯏꯔꯝꯒꯗꯒꯦ ꯑꯃꯨꯛꯇꯪ ꯈꯟꯕꯤꯌꯣꯕ ꯅꯣꯡꯃꯩ ꯃꯔꯛꯇꯨꯗ ꯆꯦꯜꯂꯛꯏꯗꯨꯕꯨ ꯀꯔꯤꯗ ꯃꯥ ꯀꯔꯤ ꯋꯥꯈꯜ ꯈꯜꯂ ꯆꯦꯜꯂꯝꯒꯗꯒꯦꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗꯨ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯄꯤꯛꯈ꯭ꯔꯕ ꯃꯆꯥꯁꯤꯡ ꯀꯩꯁꯨ ꯈꯪꯗꯕꯁꯤꯡꯗꯣ ꯃꯗꯨꯃ ꯀꯟꯗꯕ ꯌꯥꯗꯕ ꯃꯗꯨ ꯀꯟꯅꯤꯡꯕꯩ ꯃꯌꯥꯏꯅ ꯃꯊꯟꯇꯐꯥꯎ ꯆꯦꯟꯕ ꯆꯣꯡꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯄꯤꯛꯈ꯭ꯔꯕ ꯃꯆꯥꯁꯤꯡꯗꯨ ꯄꯨꯔꯒ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗꯨꯅ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦꯕ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦꯕ ꯃꯣꯏꯕꯨ ꯃꯄꯥ ꯑꯣꯏꯕ ꯃꯃꯥ ꯑꯣꯏꯕ ꯑꯩꯁꯦ ꯃꯆꯥꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯍꯤꯡꯉꯤꯁꯦ ꯃꯄꯥ ꯃꯃꯥꯒꯤ ꯊꯋꯥꯏꯗꯤ ꯃꯆꯥꯗꯨꯅꯦꯕ ꯃꯥ ꯃꯁꯥ ꯁꯤꯕꯗꯨ ꯀꯤꯗꯦꯕ ꯍꯥꯠꯀꯦ ꯍꯥꯠꯆꯒꯣ ꯐꯨꯒꯤ ꯐꯨꯖꯒꯣ ꯍꯥꯏꯌꯦꯕ ꯏꯆꯥꯗꯤ ꯁꯣꯛꯄ ꯌꯥꯔꯣꯏꯌꯦꯅ ꯏꯆꯥ ꯁꯤꯒꯗꯧꯕ ꯃꯣꯠꯇꯣ ꯃꯃꯥ ꯑꯩ ꯁꯤꯒꯦ ꯃꯄꯥ ꯑꯩ ꯁꯤꯒꯦꯅ ꯂꯣꯏꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯗꯤ ꯄꯤꯛꯈ꯭ꯔꯕ ꯃꯆꯥꯁꯤꯡꯗꯣ ꯏꯇꯣꯝꯗ ꯑꯩꯈꯣꯏꯐꯥꯎ ꯆꯦꯟꯕ ꯆꯣꯡꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯔꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡꯗꯨ ꯄꯨꯔꯒ ꯃꯈꯨꯠ ꯁꯝꯃꯒ ꯆꯦꯟꯕꯁꯤꯡꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯎꯔꯤꯕ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯞꯄꯕ ꯉꯝꯗ꯭ꯔꯦ ꯅꯣꯛꯄꯁꯨ ꯉꯝꯗꯦ ꯇꯧꯐꯝ ꯈꯪꯗꯦꯕ ꯍꯥꯏꯐꯝ ꯈꯪꯉꯛꯇ꯭ꯔꯦꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯊꯣꯛꯏꯕ ꯃꯣꯏꯗꯗꯤ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯃꯣꯏ ꯃꯆꯥ ꯍꯛꯊꯦꯡꯅꯔꯤꯕ ꯃꯣꯏꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯁꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯑꯩꯈꯣই ꯏꯁꯥꯗ ꯊꯣꯛꯄꯅꯦꯅ ꯈꯟꯕꯤꯒꯗꯕꯅꯤ ꯃꯣꯏꯅ ꯑꯃ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯃ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯁꯦ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯝꯕ ꯃꯇꯝ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯧꯁꯤꯜꯂꯦ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯣꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯩꯍꯧ ꯁꯤꯡꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯨꯠꯈꯤꯕ ꯅꯠꯇꯅ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃꯇ ꯂꯩꯇ꯭ꯔꯦ ꯑꯗ ꯃꯇꯝꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯃꯔꯦꯟꯅ ꯊꯧꯅꯥꯡ ꯅꯤꯡꯊꯧ ꯉꯥꯡꯉꯣꯏ ꯂꯦꯝꯕꯤ ꯑꯅꯤꯁꯤꯅ ꯄꯨꯊꯣꯛꯈꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯂꯩꯕꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝ ꯀꯟꯕꯤꯅꯕ ꯃꯤꯗꯤ ꯂꯥꯏꯔꯅ ꯂꯥꯏ ꯐꯥꯎꯅ ꯀꯟꯕꯤꯅꯕ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝ ꯋꯥꯔꯕ ꯁꯤꯔꯕ ꯃꯇꯝꯗꯣ ꯁꯣꯝꯗ ꯅꯣꯡꯆꯨꯞꯇ ꯊꯩꯗꯣꯛꯑ ꯊꯝꯈ꯭ꯔꯤꯕ ꯃꯩꯇꯩ ꯏꯆꯥꯁꯤꯡꯗꯨ ꯂꯥꯛꯑꯒ ꯆꯪꯉꯛꯑꯒ ꯃꯩꯇꯩ ꯂꯩꯕꯥꯛ ꯀꯟꯒꯗꯕꯅꯦꯕ ꯃꯩꯇꯩ ꯂꯩꯕꯥꯛ ꯉꯥꯛꯀꯗꯕꯅꯦꯕ ꯅꯣꯡꯆꯨꯞꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯥ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯂꯩꯕꯥꯛꯄꯨ ꯀꯜꯂꯨꯕ ꯉꯥꯎꯕ ꯅꯠꯇꯅ ꯃꯩꯇꯩ ꯂꯩꯕꯥꯛ ꯀꯟꯕꯤꯅꯕ ꯃꯥꯂꯦꯝꯁꯤꯗ ꯑꯃꯐꯥꯎ ꯂꯩꯇꯦ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯅꯕ ꯅꯠꯇꯦꯀꯣ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯂꯩꯕꯤꯔꯤꯕ ꯑꯈꯪ ꯑꯍꯩ ꯃꯥꯏꯆꯧ ꯃꯩꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯇꯁꯨ ꯍꯪꯕꯤꯌꯨ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯨꯛꯇꯪ ꯄꯤꯍꯜꯂꯣ ꯀꯅꯥ ꯂꯩꯒꯦꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯕꯥꯛꯄꯨ ꯀꯟꯕꯤꯅꯕ ꯋꯥꯔꯕ ꯁꯤꯔꯕ ꯃꯇꯝꯗ ꯀꯅꯥ ꯊꯣꯛꯂꯛꯀꯗꯒꯦꯅ ꯑꯝꯇ ꯍꯪꯕꯤꯌꯨ ꯃꯁꯤ ꯄꯨꯋꯥꯔꯤꯅꯁꯨ ꯑꯆꯧꯕ ꯑꯩꯈꯣꯏꯗꯤ ꯈꯨꯗꯝ ꯑꯃꯅꯤ ꯂꯦꯡꯗꯕ ꯑꯃ ꯑꯣꯏꯔꯤꯀꯣ ꯑꯗꯨꯅ ꯃꯩꯇꯩ ꯂꯩꯕꯥꯛꯅ ꯋꯥꯔꯕ ꯃꯇꯝ ꯍꯥ ꯀꯥ ꯂꯥꯎꯔꯕ ꯏꯃꯥ ꯍꯥꯏꯅ ꯆꯦꯟꯅꯔꯕ ꯈꯥꯃꯤ ꯃꯩ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯆꯨꯞꯇꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯂꯨꯆꯤꯡꯉ ꯃꯥꯡꯈꯤꯕ ꯃꯥꯒꯤ ꯃꯄꯣꯠ ꯃꯔꯟꯗꯨ ꯊꯤꯗꯨꯅ ꯅꯣꯡꯆꯨꯞꯀꯤ ꯁꯥꯒꯩ ꯑꯔꯤꯕꯒ ꯂꯣꯏꯅꯅ ꯄꯣꯏꯔꯩ ꯀꯪꯂꯩ ꯀꯪꯂꯥ ꯇꯝꯅ ꯈꯣꯡꯉꯥ ꯏꯍꯨꯟ ꯇꯝꯂꯛꯇꯨꯅ ꯃꯩꯇꯩ ꯄꯣꯏꯔꯩ ꯂꯩꯄꯥꯛꯄꯨ ꯇꯤꯟꯊꯣꯡ ꯂꯥꯏꯊꯣꯡ ꯍꯥꯡꯅ ꯇꯤꯟꯗꯥꯏ ꯂꯩꯇꯥꯏꯗꯨꯅ ꯃꯩꯇꯩ ꯂꯩꯄꯥꯛ ꯀꯜꯂꯔꯒꯅꯤꯌꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯁꯤꯗꯤ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯑꯔꯨꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤ ꯀꯗꯥꯏꯗꯩꯅ ꯀꯗꯥꯏꯐꯥꯎ ꯆꯨꯝꯕ ꯀꯗꯥꯏꯗꯩꯅ ꯀꯗꯥꯏꯐꯥꯎ ꯀꯌꯥꯝꯅ ꯂꯥꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯍꯪꯕꯤꯔꯒꯁꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯒꯅꯤꯅ ꯈꯜꯂꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯅꯤꯅꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯊꯥꯖꯕꯁꯨ ꯍꯦꯟꯅ ꯂꯥꯛꯀꯅꯤꯅ ꯈꯜꯂꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯗ
ꯃꯩꯇꯩ ꯂꯩꯕꯥꯛꯁꯤ ꯀꯟꯅꯕ ꯑꯩꯈꯣꯏꯗ ꯃꯄꯨ ꯃꯥꯅ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯩꯈꯣꯏꯗ ꯊꯧꯗꯥꯡ ꯁꯤꯟꯅꯕꯤꯗ ꯑꯩꯈꯣꯏꯗ ꯊꯝꯃꯤ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯃꯄꯨ ꯃꯥꯅ ꯁꯤꯟꯅꯕꯤꯔꯤꯕ ꯄꯤꯕꯤꯔꯤꯕ ꯊꯧꯗꯥꯡꯗꯣ ꯑꯩꯈꯣꯏꯅ ꯄꯥꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯅꯥ ꯂꯥꯛꯑꯒ ꯑꯃꯨꯛ ꯇꯧꯕꯤꯔꯒꯗꯒꯦꯕ ꯑꯩꯈꯣই ꯁꯤꯗ ꯂꯩꯕꯅ ꯑꯩꯈꯣই ꯁꯣꯛꯇꯦ ꯅꯥꯗꯦ ꯁꯤꯗꯦ ꯅꯣꯏ ꯑꯥꯗ ꯇꯧꯖꯕꯅꯤꯅ ꯑꯩꯈꯣই ꯀꯣꯝꯊꯣꯛ ꯂꯩ ꯌꯥꯕ ꯃꯇꯝ ꯂꯕ ꯌꯥꯗꯦꯀꯣ ꯌꯥꯝꯅ ꯂꯨꯔꯤꯁꯦ ꯁꯤꯁꯣꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯀꯪꯂꯩꯒꯤ ꯋꯥꯡꯃꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯋꯥꯡꯃꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯕꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝꯗ ꯂꯩꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯡꯃ ꯈꯨꯗꯣꯡꯊꯤꯕ ꯅꯨꯃꯤꯠ ꯑꯩꯗ ꯁꯣꯏꯅ ꯌꯧꯔꯛꯀꯗꯣꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯃꯤꯒꯤ ꯃꯔꯝꯗꯅꯤ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗꯥꯡꯕꯅꯤ ꯃꯄꯨꯗꯨꯅ ꯂꯝꯗꯨꯒꯤ ꯃꯄꯨꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯂꯣꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣই ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣই ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯉꯝꯃꯣꯏꯕ ꯑꯗꯨꯃꯥꯏꯅ ꯆꯠꯂꯣꯏꯅ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣই ꯀꯗꯥꯏꯗ ꯆꯠꯀꯗꯒꯦꯕ ꯉꯁꯤꯒꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣই ꯃꯩꯇꯩꯁꯤꯡꯁꯦ ꯑꯩꯈꯣই ꯀꯗꯥꯏꯗ ꯆꯠꯀꯗꯒꯦ ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯪꯖꯒꯗꯣꯏꯅꯣꯕ ꯀꯅꯥ ꯀꯔꯝꯕ ꯂꯩꯄꯥꯛꯀꯤ ꯃꯐꯝꯗ ꯆꯪꯖꯔ ꯑꯩꯈꯣই ꯍꯤꯡꯒꯗꯒꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯄꯤꯔꯛꯀꯗꯒꯦꯕ ꯄꯤꯔꯛꯑꯣꯏꯀꯣ ꯄꯤꯛꯈ꯭ꯔꯕ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯁꯥꯠꯂꯛꯐꯝ ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯅꯧꯐꯝ ꯇꯣꯏꯔꯤꯕ ꯏꯄꯥ ꯏꯄꯨꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯦ ꯄꯤꯛꯈ꯭ꯔꯕ ꯂꯩꯕꯥꯛꯁꯤꯗꯩꯗ ꯑꯩꯈꯣই ꯆꯪꯖꯔꯒ ꯊꯨꯞꯆꯔꯒ ꯂꯩꯕ ꯅꯠꯇꯅ ꯑꯩꯈꯣই ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯆꯪꯐꯝ ꯑꯃꯠꯇ ꯂꯩꯇꯦꯕ ꯂꯝꯕꯤ ꯂꯩꯇꯦꯕ ꯑꯗꯨ ꯂꯨꯁꯜꯂꯕ ꯆꯤꯛꯁꯜꯂꯕ ꯃꯇꯝꯗ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇꯦꯀꯣ ꯍꯥꯏꯕꯗꯣ ꯄꯨꯝꯅꯃꯛ ꯑꯩꯈꯣই ꯋꯥꯈꯜꯗ ꯃꯗꯨ ꯄꯨꯡ ꯋꯥꯈꯜꯗ ꯆꯦꯠꯅ ꯊꯝꯕꯤꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯊꯧꯗꯥꯡ ꯂꯣꯏꯅ ꯂꯩꯀꯣ ꯍꯥꯏꯕꯁꯦ ꯏꯁꯥ ꯏꯁꯥꯅ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯊꯧꯗꯥꯡꯁꯤ ꯄꯨꯃꯤꯟꯅꯔꯒ ꯌꯥꯃꯤꯟꯅꯔꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯕꯨ ꯀꯟꯕ ꯑꯃꯁꯨꯡ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯕꯨ ꯀꯟꯕꯗ ꯑꯩꯈꯣꯏꯁꯦ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯑꯩꯈꯣই ꯆꯞ ꯃꯥꯟꯅꯅ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦꯀꯣ ꯁꯤꯒꯤꯁꯤ ꯃꯌꯥꯝ ꯈꯤꯇꯪ ꯂꯨꯅꯁꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯦꯟꯅ ꯆꯟꯅꯁꯨ ꯂꯨꯅ ꯂꯧꯕꯤꯒꯅꯨ ꯁꯤ ꯍꯥꯏꯅ ꯃꯌꯥꯝ ꯅꯨꯡꯅꯥꯡꯕꯁꯨ ꯇꯧꯕꯤꯒꯅꯨ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯕꯤꯌꯨ ꯍꯦꯟꯅ ꯂꯧꯁꯤꯡ ꯁꯤꯡꯒꯠꯄꯤꯌꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯊꯕꯛꯇꯨꯃ ꯇꯧꯗꯣꯔꯦ ꯈꯪꯉꯗꯤ ꯑꯩꯈꯣই ꯉꯁꯤꯗꯒꯤ ꯑꯩꯈꯣই ꯁꯦꯝ ꯁꯥꯅ ꯊꯧꯅꯥ ꯂꯩꯅ ꯄꯥꯡꯒꯟ ꯀꯟꯅꯅꯕ ꯍꯩꯅ ꯁꯤꯡꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯑꯩꯈoi ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈoi ꯀꯔꯤ ꯇꯧꯗꯣꯏꯅꯣꯕ ꯑꯗꯨ ꯈꯪꯉꯒ ꯁꯣꯟꯊꯗꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯉꯗꯤ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯐꯝ ꯊꯣꯛꯇ꯭ꯔ ꯄꯥꯡꯒꯟ ꯀꯟꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯩꯈoi ꯍꯧꯖꯤꯛꯀ ꯊꯧꯅꯥ ꯍꯟꯗꯕꯒꯤ ꯁꯣꯟꯊꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯌꯦꯡꯅꯕ ꯂꯤꯁꯤꯡ ꯂꯤꯁꯤꯡꯉꯦ ꯑꯩꯈoi ꯑꯃꯒ ꯂꯝꯕꯥꯅꯕꯗꯣ ꯑꯗꯨ ꯉꯝꯅꯅꯕ ꯑꯩ ꯉꯝꯒꯅꯤꯀꯣ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈoi ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯊꯝꯕ ꯃꯇꯝ ꯍꯥꯏꯗꯣ ꯑꯩꯈoi ꯊꯦꯡꯉꯦꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈoi ꯃꯩꯇꯩ ꯑꯩꯈoi ꯄꯨꯝꯅꯃꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯂꯥꯏꯅꯤꯡ ꯂꯨꯞ ꯂꯩꯔꯤꯕꯁꯤꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯒꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤ ꯀꯗꯥꯏꯕꯨ ꯀꯧꯒꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯄꯨ ꯑꯩ ꯂꯥꯏꯅꯤꯡꯉꯤꯃꯦꯅ ꯂꯥꯏꯗ ꯃꯩꯔꯥ ꯃꯩꯀꯨꯞ ꯀꯠꯇꯅ ꯍꯩ ꯂꯩ ꯀꯠꯇꯅ ꯑꯩ ꯂꯥꯏ ꯈꯨꯔꯝ ꯂꯩ ꯌꯥꯔꯤꯕ ꯃꯇꯝꯂꯕ ꯌꯥꯕ꯭ꯔꯥ ꯍꯧꯖꯤꯛꯄꯣ ꯍꯧꯖꯤꯛ ꯇꯨꯡꯗꯨꯗ ꯑꯩꯒꯤ ꯏꯇꯨꯡꯗꯗꯤ ꯅꯣꯡꯃꯩꯗꯨ ꯀꯥꯞꯇꯧ ꯂꯩꯔꯦ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯩ ꯃꯥꯡꯗ ꯍꯥꯠꯆꯜꯂꯛꯑꯦ ꯆꯩ ꯄꯥꯏꯔ ꯊꯣꯝꯖꯤꯜꯂꯒ ꯌꯨꯝꯃꯩ ꯊꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯗ ꯑꯩ ꯂꯥꯏ ꯈꯨꯔꯝꯗ ꯂꯥꯏ ꯅꯤꯡꯂ ꯌꯥꯔꯤꯕ꯭ꯔꯥꯕ ꯁꯤꯔꯣ ꯂꯥꯏꯅꯤꯡꯉꯩꯕꯣ ꯃꯗꯨꯗꯤ ꯂꯥꯏꯅꯤꯡ ꯀꯧꯗꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯅꯤꯡ ꯀꯧꯗꯦ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯗꯤ ꯀꯗꯥꯏꯕꯨ ꯀꯧꯒꯦ ꯍꯥꯏꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯑꯩꯈoi ꯅꯩꯅꯁꯤ ꯑꯗꯨꯒ ꯆꯨꯝꯕ ꯂꯥꯟꯕꯗꯨꯅ ꯏꯁꯥ ꯏꯁꯥꯅ ꯑꯃꯨꯛꯇꯪ ꯈꯟꯕꯤꯔꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯃꯗꯨꯃꯛ ꯆꯨꯝꯃꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯂꯩꯖꯔꯤꯕ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯨꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯄꯥꯎꯗꯝꯖꯔꯤꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯍꯥꯏꯗꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯟꯅꯗꯒꯤ ꯆꯠꯂꯛꯏꯕ ꯂꯩꯔꯛꯏꯁꯦ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯂꯥꯏꯗꯨ ꯅꯤꯡꯕ ꯅꯠꯇꯦꯀꯣ ꯈꯨꯔꯝꯕꯗꯨ ꯅꯠꯇꯦ ꯊꯕꯛ ꯇꯧꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯔꯤꯁꯦ ꯆꯨꯝꯃꯤ ꯂꯥꯏ ꯅꯤꯡꯒꯗꯧꯅꯤ ꯂꯥꯏ ꯅꯤꯡꯕꯗꯕꯨ ꯃꯐꯝ ꯃꯇꯝ ꯂꯩꯕ꯭ꯔꯣ ꯃꯇꯝ ꯃꯥꯡꯕ꯭ꯔꯣ ꯃꯇꯝꯁꯨ ꯃꯥꯡꯗꯦ ꯄꯩꯁꯥꯁꯨ ꯇꯤꯡꯗꯦ ꯃꯐꯝ ꯃꯇꯝꯁꯨ ꯂꯩꯇꯦ ꯂꯥꯏ ꯅꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯅꯤꯡꯕ ꯍꯥꯏꯕꯅꯤ ꯅꯤꯡꯕꯗꯨ ꯀꯗꯥꯏꯗ ꯅꯤꯡꯒꯅꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯤꯡꯒꯗꯕꯅꯤ ꯃꯅꯨꯡꯗ ꯆꯠꯂꯁꯨ ꯆꯠꯅ ꯁꯨꯔꯁꯨ ꯁꯨꯅ ꯐꯝꯃꯁꯨ ꯐꯝꯅ ꯆꯥꯔꯁꯨ ꯆꯥꯅ ꯑꯩ ꯃꯅꯨꯡꯗ ꯀꯥꯎꯗꯅ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯗꯣ
ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯃꯄꯨꯗꯣ ꯑꯩ ꯊꯃꯣꯏꯅꯨꯡꯗ ꯅꯤꯡꯖꯕꯅꯤ ꯑꯃꯗꯨꯅ ꯉꯁꯥꯏ ꯍꯩ ꯂꯩ ꯀꯠꯂ ꯇꯧꯔꯤꯗꯨꯅ ꯃꯗꯨꯅ ꯈꯨꯔꯝꯕ ꯀꯧꯏꯀꯣ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯅꯠꯇꯦ ꯃꯥꯗꯤ ꯈꯨꯔꯝꯕꯅꯤ ꯅꯤꯡꯕꯒ ꯈꯨꯔꯝꯕꯒ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯗ ꯂꯩꯔꯤꯁꯤꯗꯤ ꯊꯕꯛ ꯇꯧ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯩꯒꯤ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯆꯥꯛꯆꯥ ꯌꯥꯏ ꯐꯝꯐꯝ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯃꯌꯥꯝꯁꯤꯡꯁꯦ ꯃꯩꯇꯩ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯒꯦ ꯀꯔꯤ ꯊꯧꯗꯥꯡ ꯂꯩꯒꯦ ꯑꯩ ꯀꯔꯤ ꯑꯣꯏꯔꯤ ꯅꯨꯄꯥ ꯑꯃꯅ ꯀꯔꯤ ꯑꯣꯏꯔꯤ ꯇꯧꯒꯅꯤ ꯅꯨꯄꯤ ꯑꯃꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯏꯁꯥ ꯏꯁꯥꯅ ꯈꯪꯅ ꯆꯠꯄ ꯅꯣꯡꯃꯩ ꯄꯥꯏꯔꯁꯨ ꯌꯥꯏ ꯊꯥꯡ ꯄꯥꯏꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯗ ꯂꯥꯏꯅꯤꯡ ꯑꯁꯤ ꯀꯗꯥꯏꯕꯨꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯔꯩꯕꯥꯛ ꯉꯥꯛꯄꯗꯣ ꯑꯩꯒꯤ ꯂꯥꯏꯅꯤꯡꯅꯦꯕ ꯃꯗꯣ ꯂꯩꯕꯥꯛ ꯀꯥꯏꯕ ꯌꯥꯗꯦ ꯂꯩꯕꯥꯛ ꯃꯥꯡꯕ ꯌꯥꯗꯦꯅ ꯃꯗꯨ ꯑꯩꯒꯤ ꯂꯥꯏꯅꯤꯡꯅꯦꯕ ꯑꯩ ꯃꯗꯨ ꯅꯤꯡꯉꯒ ꯈꯜꯂꯒ ꯁꯣꯛꯄ ꯌꯥꯗꯦꯀꯣ ꯌꯦꯛꯅꯕ ꯆꯪꯉꯁꯨ ꯉꯥꯛꯊꯣꯛꯀꯗꯕꯅꯤꯀꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯩꯒꯤ ꯂꯥꯏꯅꯤꯡꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯐꯨꯔꯨꯞꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯑꯩ ꯐꯨꯔꯨꯞꯁꯤ ꯃꯥꯡꯕ ꯌꯥꯗꯦ ꯀꯣꯏꯅ ꯑꯩꯅ ꯃꯗꯨ ꯑꯩꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯕꯨ ꯀꯟꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯃꯁꯤꯁꯨ ꯂꯥꯏꯅꯤꯡꯅꯦꯕ ꯃꯗꯨ ꯅꯤꯡꯗꯕ ꯌꯥꯗꯦ ꯃꯗꯨ ꯀꯥꯎꯕ ꯌꯥꯗꯦꯕ ꯑꯩ ꯀꯗꯥꯏꯗ ꯃꯥꯡꯉꯤꯅꯤ ꯀꯗꯥꯏꯗ ꯇꯥꯒꯤꯅꯤ ꯀꯗꯥꯏꯗ ꯁꯣꯏꯒꯤꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯖꯔꯤꯕ ꯈꯟꯖꯔꯤꯕꯗꯣ ꯅꯤꯡꯉꯤꯕꯗꯣ ꯃꯗꯨ ꯂꯥꯏꯅꯤꯡꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇꯨ ꯑꯩꯅ ꯂꯥꯏꯅꯤꯡ ꯑꯣꯏꯅ ꯃꯗꯨ ꯅꯤꯡꯗꯅ ꯀꯥꯏꯕ ꯌꯥꯗꯦ ꯃꯥꯡꯕ ꯌꯥꯗꯦ ꯂꯩꯖꯔꯤꯕꯅꯤ ꯃꯤꯅ ꯅꯣꯡꯃꯩ ꯄꯥꯏ ꯂꯥꯛꯑꯒ ꯑꯩꯁꯨ ꯄꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯌꯦꯡꯅꯕꯁꯤꯡꯗꯣ ꯑꯩ ꯉꯥꯛꯑꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯃꯣꯏꯅ ꯊꯥꯡ ꯄꯥꯏꯔꯁꯨ ꯊꯥꯡ ꯄꯥꯏꯔꯣꯏꯗ꯭ꯔꯣ ꯑꯩꯒꯤ ꯂꯥꯏꯅꯤꯡꯅꯦꯕ ꯃꯗꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇꯨ ꯑꯩꯅ ꯂꯥꯏꯅꯤꯡ ꯑꯣꯏꯅ ꯃꯗꯨ ꯅꯤꯡꯗꯅ ꯀꯥꯏꯕ ꯌꯥꯗꯦ ꯃꯥꯡꯕ ꯌꯥꯗꯦ ꯂꯩꯖꯔꯤꯕꯅꯤ ꯃꯤꯅ ꯅꯣꯡꯃꯩ ꯄꯥꯏ ꯂꯥꯛꯑꯒ ꯑꯩꯁꯨ ꯄꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯌꯦꯡꯅꯕꯁꯤꯡꯗꯣ ꯑꯩ ꯉꯥꯛꯑꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯃꯣꯏꯅ ꯊꯥꯡ ꯄꯥꯏꯔꯁꯨ ꯊꯥꯡ ꯄꯥꯏꯔꯣꯏꯗ꯭ꯔꯣ ꯑꯩꯒꯤ ꯂꯥꯏꯅꯤꯡꯅꯦꯕ ꯃꯗꯨ ꯀꯥꯏꯕ ꯌꯥꯗꯦ ꯑꯩꯗꯤ ꯁꯣꯛꯄ ꯌꯥꯗꯦ ꯃꯇꯝꯗꯨꯒꯤ ꯂꯥꯛꯏ ꯄꯣꯠꯇꯣ ꯃꯗꯨ ꯑꯩ ꯃꯥꯌꯣꯛꯅꯕ ꯃꯗු ꯗꯤꯐꯦꯟꯁ ꯇꯧꯕ ꯉꯝꯅꯅꯕ ꯑꯩ ꯍꯣꯠꯅꯕ ꯇꯥꯏ ꯑꯣꯏꯔꯛꯏꯕ ꯑꯣꯜꯂꯛꯏꯕ ꯃꯑꯣꯡꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯍꯣꯡꯕ ꯇꯥꯏꯌꯦꯕ ꯑꯩꯈꯣই ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯣꯏꯗꯕ ꯌꯥꯗꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯊꯧꯕ ꯑꯃꯁꯨ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯟꯕ ꯑꯃꯁꯨ ꯑꯣꯏꯗꯕ ꯌꯥꯗꯦ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯃꯁꯨ ꯑꯣꯏꯗꯦ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯆꯠꯅ ꯀꯥꯡꯂꯣꯟꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯕ ꯇꯞꯄ ꯑꯩꯈꯣꯏꯁꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯊꯧꯖꯥꯟ ꯍꯩꯕ ꯃꯤ ꯍꯥꯏꯕꯗꯣ ꯉꯥꯛꯄꯤꯕ ꯉꯝꯕ ꯀꯟꯕꯤꯕ ꯉꯝꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯗ ꯃꯗꯨ ꯑꯣꯏꯒꯗꯧꯅꯦꯕ ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯑꯃꯁꯨ ꯑꯣꯏꯒꯗꯧꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯑꯃꯁꯨ ꯑꯣꯏꯒꯗꯧꯅꯤ ꯁꯤꯗꯤ ꯑꯗꯨ ꯉꯝꯗ꯭ꯔꯒꯗꯤ ꯃꯤꯗꯨ ꯃꯤ ꯅꯠꯇꯦꯅ ꯍꯥꯏꯒꯅꯦꯕ ꯁꯣꯟꯕ ꯉꯝꯗꯕ ꯃꯥꯗꯤ ꯃꯥꯏ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯟꯕ ꯉꯝꯃꯣꯏ ꯀꯟꯕ ꯉꯝꯗꯕ ꯃꯥꯗꯣ ꯃꯥꯏ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯣꯜꯂꯣꯏ ꯑꯗꯨꯗꯤ ꯃꯥ ꯌꯥꯒꯗ ꯑꯃꯈꯛꯇꯪ ꯌꯥꯗꯦꯀꯣ ꯑꯅꯤ ꯂꯩꯕꯅꯤꯅ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯅꯤ ꯂꯣꯏ ꯂꯩꯅꯤ ꯑꯀꯟꯕ ꯑꯃ ꯑꯁꯣꯟꯕ ꯑꯃ ꯑꯄꯤꯛꯄ ꯑꯃ ꯑꯆꯧꯕ ꯑꯃ ꯑꯗꯒꯤ ꯑꯋꯥꯡꯕ ꯑꯃ ꯑꯅꯦꯝꯕ ꯑꯃ ꯐꯖꯕ ꯑꯃ ꯑꯊꯤꯕ ꯑꯃ ꯍꯥꯎꯕ ꯑꯃ ꯍꯥꯎꯇꯕ ꯑꯃ ꯑꯅꯤ ꯂꯣꯏ ꯁꯨꯏꯀꯣ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣই ꯂꯣꯏ ꯈꯪꯗꯕ ꯌꯥꯗꯦꯕ ꯑꯅꯤꯃꯛ ꯆꯠꯇꯕ ꯌꯥꯗꯦꯕ ꯑꯐꯕ ꯑꯃ ꯂꯩꯔꯗꯤ ꯐꯠꯇꯕ ꯑꯃꯁꯨ ꯂꯩꯅꯦꯕ ꯑꯩ ꯑꯐꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯐꯠꯇꯕ ꯑꯃꯁꯨ ꯌꯥꯎꯗ ꯌꯥꯗꯦꯕ ꯐꯠꯇꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯐꯕꯁꯨ ꯌꯥꯎꯗ ꯌꯥꯗꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣই ꯃꯤꯁꯜ ꯑꯃ ꯆꯪꯁꯤ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯑꯩꯈꯣꯏꯁꯦ ꯄꯥꯡꯊꯣꯛꯅꯕꯒꯤ ꯆꯪꯕ ꯃꯇꯝ ꯃꯗꯨ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯀꯌా ꯑꯃ ꯂꯧꯔꯛꯀꯅꯦꯕ ꯂꯧꯔꯛꯑꯣꯏꯗꯣ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯤꯅ ꯍꯥꯏꯔꯒ ꯏꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯒꯤ ꯁꯦꯞ ꯌꯦꯡꯉ ꯂꯩꯗꯣꯏꯅꯦꯕ ꯑꯩꯗꯤ ꯑꯁꯣꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯥꯅ ꯍꯥꯏꯔꯒ ꯌꯥꯕ ꯀꯨꯜꯂꯨ ꯀꯨꯟꯅꯤ ꯐꯝꯃꯨ ꯐꯝꯃꯨ ꯂꯦꯞꯄꯨ ꯂꯦꯞꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯃꯇꯝꯗ ꯌꯧꯔꯒꯅ ꯑꯩꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯑꯩꯕు ꯋꯥꯔꯛꯑꯝꯃꯤꯕ ꯀꯜꯂꯝꯃꯤꯕ ꯆꯩꯔꯝꯃꯤꯕ ꯐꯨꯔꯝꯃꯤꯕ ꯃꯥꯗꯣ ꯃꯥꯒꯨꯝꯕ ꯆꯥꯝꯃ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯒ ꯃꯥꯕꯨ ꯅꯝꯊꯔꯛꯀꯗꯣꯏꯅꯦꯕ ꯉꯝꯃꯤꯀꯣ ꯃꯁꯤ ꯉꯝꯗꯕ ꯌꯥꯔꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯄꯨꯋꯥꯔꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯅꯤꯡꯊꯧꯔꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯆꯠꯂꯛꯈꯤꯕꯅꯤ ꯃꯌꯥꯝꯅꯗꯤ ꯍꯥꯏꯒꯅꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒ ꯃꯥ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯅ ꯁꯣꯟꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯕꯩꯒꯆꯟꯗ꯭ꯔꯗꯣ ꯇꯦꯈꯥꯎꯗ ꯃꯥ ꯂꯧ ꯎꯔꯝꯃꯤ ꯂꯧ ꯁꯨꯔꯝꯃꯤ ꯏꯪꯒꯣꯟ ꯀꯣꯏꯔꯝꯃꯦꯕ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯃꯥ ꯃꯁꯥꯃꯛ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯣꯏꯔꯤꯃꯤ ꯑꯣꯏꯅ ꯃꯥ ꯑꯗꯨ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯤꯡꯉꯤꯗ ꯄꯥꯝꯃꯤꯗ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯃꯤꯅꯥꯏ ꯑꯣꯏꯕꯁꯨ ꯉꯝꯕ ꯇꯥꯏꯌꯦꯕ ꯃꯤꯅꯥꯏ ꯑꯣꯏꯕ ꯉꯝꯗꯕ ꯃꯥꯅ ꯀꯃꯥꯏꯅ ꯃꯄꯨ ꯑꯣꯏꯗꯣꯏꯅꯣ ꯅꯤꯡꯊꯧ ꯑꯣꯏꯗꯣꯏꯅꯣꯕ ꯃꯤꯅꯥꯏ ꯑꯣꯏꯕ ꯍꯩꯇꯕ ꯃꯥꯅ ꯀꯃꯥꯏꯅ ꯃꯄꯨ ꯑꯣꯏꯗꯣꯏꯅꯣ ꯁꯤꯅꯤ ꯑꯗꯨ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯂꯩꯄꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯁꯛ ꯈꯪꯗꯕ ꯃꯥꯅ ꯀꯃꯥꯏꯅ ꯂꯩꯄꯥꯛ ꯃꯄꯨ ꯑꯣꯏꯗꯣꯏꯅꯣꯕ ꯑꯗꯨ ꯂꯩꯄꯥꯛꯇꯨ ꯀꯃꯥꯏꯅ ꯄꯥꯟꯕ ꯇꯥꯏ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗꯨꯗꯤ
ꯑꯗꯣ ꯆꯥꯛꯅꯤꯕ ꯑꯃꯁꯨ ꯑꯣꯏꯕ ꯉꯝꯒꯗꯧꯅꯤ ꯃꯥꯗꯤ ꯑꯗꯩ ꯄꯨꯝꯅꯃꯛꯇꯤ ꯍꯦꯟꯅ ꯀꯟꯕ ꯊꯧꯕ ꯑꯃꯁꯨ ꯑꯣꯏꯒꯗꯧꯅꯤ ꯃꯄꯨꯁꯨ ꯑꯣꯏꯒꯗꯧꯅꯤ ꯃꯅꯥꯏꯁꯨ ꯑꯣꯏꯕ ꯉꯝꯒꯗꯧꯅꯤ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯃꯌꯥꯏ ꯁꯨꯅ ꯇꯤꯟꯒꯗꯧꯕ ꯅꯤꯡꯊꯧ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕ ꯑꯉꯝꯕ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯌꯥꯝꯗꯩ ꯂꯨꯆꯤꯡꯕ ꯊꯣꯛꯂꯛꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯅ ꯍꯦꯟꯗꯧꯔꯤꯅꯦꯕ ꯑꯍꯦꯟꯕ ꯌꯥꯎꯔꯤꯕ ꯃꯉꯣꯟꯗ ꯑꯗꯨꯅꯕꯨ ꯃꯥ ꯂꯨꯆꯤꯡꯕ ꯃꯌꯥꯝꯗꯤ ꯑꯣꯏꯔꯛꯏꯅꯦꯕ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯇꯥꯔꯗꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅ ꯑꯗꯨꯝ ꯂꯩꯅꯦꯕ ꯑꯩꯈꯣꯏꯗꯉꯁꯤ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯗꯣ ꯑꯩꯈꯣꯏꯗꯒꯤ ꯃꯤꯒꯤꯅ ꯃꯒꯨꯟ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯏꯔꯦꯀꯣ ꯃꯗꯨ ꯃꯇꯤꯛ ꯃꯌꯥꯏꯗ ꯑꯩꯈꯣꯏꯗ ꯃꯉꯥ ꯌꯥꯎꯔꯝꯃꯅꯤ ꯃꯉꯣꯟꯗ ꯇꯔꯨꯛꯇꯤ ꯌꯥꯎꯔꯝꯒꯅꯦꯕ ꯃꯉꯥꯅ ꯈꯖꯤꯛꯇꯪꯁꯨ ꯍꯦꯜꯂꯝꯒꯅꯤ ꯍꯦꯟꯕꯗꯨꯅꯕꯨ ꯃꯥꯅ ꯉꯥꯡꯕꯗꯨ ꯑꯩꯈꯣꯏ ꯇꯥꯔꯤꯅꯦꯕ ꯃꯥꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣই ꯏꯜꯂꯤꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯄꯨ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯅꯥꯏ ꯑꯣꯏꯕꯁꯨ ꯉꯝꯒꯗꯧꯅꯤ ꯍꯥꯏꯁꯦ ꯑꯗ ꯑꯩꯈꯣꯏꯁꯤ ꯉꯍꯥꯟꯒꯩ ꯌꯥꯝ ꯁꯣꯟꯅ ꯂꯩꯔꯝꯕꯅꯤ ꯃꯩꯇꯩꯁꯦ ꯃꯤ ꯄꯨꯝꯅꯃꯛꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯅ ꯍꯥꯏꯅꯩꯀꯣ ꯃꯩꯇꯩꯁꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ ꯃꯣꯏꯗꯤ ꯈꯔ ꯊꯥꯒꯠꯂꯒꯅꯦ ꯊꯦꯝꯕꯗ ꯄꯪꯌꯥ ꯌꯥꯕꯅꯦ ꯇꯥꯏ ꯌꯥꯁꯨ ꯌꯥꯕꯅꯤꯀꯣ ꯈꯤꯇꯪ ꯃꯤꯅꯨꯡꯁꯤꯒ ꯎꯠꯁꯜꯂꯒ ꯈꯤꯇꯪ ꯀꯞꯁꯟ ꯂꯥꯎꯁꯟꯅꯔꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯦ ꯂꯣꯏꯅ ꯑꯔꯩꯕ ꯄꯤꯊꯣꯛꯈꯤꯕꯗ ꯀꯔꯤꯝ ꯄꯥꯝꯃꯨꯗ꯭ꯔꯦ ꯃꯥ ꯑꯁ ꯃꯤꯅ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯒꯩ ꯍꯥꯏꯖꯔꯤꯁꯤꯕꯨ ꯀꯥꯏ ꯀꯌꯥꯝꯅ ꯅꯧꯈ꯭ꯔꯕ ꯊꯣꯠꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯣꯠꯂꯝꯃꯤꯕ ꯅꯧꯔꯝꯃꯤꯕ ꯊꯃꯣꯏꯗꯣ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯑꯃ ꯑꯣꯏꯔꯛꯀꯅꯦꯕ ꯑꯩꯈꯣꯏ ꯑꯣꯏꯗꯕ ꯌꯥꯗꯦꯀꯣ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯁꯣꯏꯅ ꯑꯣꯏꯒꯗꯕꯅꯦ ꯑꯩꯈꯣꯏ ꯅꯣꯡꯃ ꯁꯣꯏꯅ ꯑꯣꯏꯔꯛꯀꯅꯤ ꯃꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯊꯕꯛꯅ ꯍꯌꯦꯡ ꯊꯧꯔꯝꯅ ꯇꯥꯛꯀꯗꯣꯏꯅꯤ ꯈꯪꯒꯗꯣꯏꯅꯤ ꯃꯩꯇꯩ ꯃꯆꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯊꯧꯖꯥꯜ ꯍꯩꯕ ꯑꯁꯣꯟꯕ ꯑꯣꯏꯅ ꯎꯔꯤꯁꯦ ꯅꯣꯡꯃꯇꯒ ꯅꯣꯡꯃꯗꯤ ꯃꯤꯍꯤꯡ ꯆꯥꯕ ꯄꯨꯝꯅꯃꯛꯇ ꯍꯦꯟꯅ ꯇꯝꯊꯤꯕ ꯁꯥꯊꯤꯕꯩꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣই ꯉꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯜ ꯑꯗꯒꯤ ꯏꯄꯥ ꯏꯄꯨ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇ ꯁꯣꯏꯅ ꯍꯥꯏꯅ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯏꯆꯥꯁꯦ ꯀꯗꯥꯏꯗ ꯊꯣꯛꯀꯅꯤ ꯀꯗꯥꯏ ꯆꯠꯀꯅꯤ ꯀꯗꯥꯏꯗ ꯃꯥꯡꯈꯤꯅꯤꯅ ꯌꯨꯝꯗ ꯌꯥꯝ ꯐꯥꯖꯅꯔꯝꯃꯤꯀꯣ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯍꯩꯔꯒꯗꯤ ꯃꯌꯥꯝꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯍꯩꯔ ꯂꯣꯏꯔꯦ ꯅꯪ ꯃꯥꯒ ꯇꯤꯟꯅꯅ ꯃꯥꯒ ꯆꯠꯃꯤꯟꯅ ꯅꯣꯏꯅ ꯐꯥꯖꯟ ꯄꯨꯟꯁꯤꯟꯗꯅ ꯏꯆꯥꯁꯤꯡꯁꯦ ꯊꯝꯃꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯊꯝꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯃꯔꯛꯇ ꯃꯥ ꯐꯠꯇꯕ ꯊꯕꯛ ꯅꯤꯁꯥ ꯆꯥꯔꯨꯆꯣ ꯉꯥꯎꯁꯟꯅꯔꯨꯆꯣ ꯊꯥꯗꯣꯛꯄꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯁꯥ ꯂꯤꯠꯄ ꯉꯝꯅ ꯄꯥꯡꯒꯜ ꯀꯟꯅꯅꯕ ꯆꯦꯟ ꯆꯣꯡꯕ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯂꯥꯏꯔꯤꯛ ꯄꯥꯔꯁꯨ ꯅꯪ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯦꯟ ꯆꯣꯡꯅ ꯅꯁꯥꯗꯨ ꯁꯥꯟꯅꯧꯅ ꯍꯥꯏꯕꯗꯣ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯤꯅ ꯃꯆꯥꯗꯨꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯒꯗꯧꯅꯦꯕ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯑꯩ ꯏꯆꯥꯗꯪ ꯁꯣꯏꯗ꯭ꯔ ꯂꯣꯏꯔꯦꯅ ꯐꯔꯦ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯃꯥꯡꯉꯒ ꯁꯣꯏꯔꯒ ꯃꯥꯏ ꯃꯆꯥꯗꯨ ꯈꯛ ꯂꯩꯍꯧꯕ ꯌꯥꯒꯗ꯭ꯔꯕ ꯃꯥ ꯍꯤꯡꯍꯧꯕ ꯌꯥꯒꯗ꯭ꯔꯕ ꯑꯩꯈꯣই ꯃꯌꯥꯝ ꯍꯤꯡꯃꯤꯟꯅꯕ ꯑꯃ ꯆꯪꯗ꯭ꯔꯣ ꯏꯇꯣꯝꯗ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯖꯣꯔꯥ ꯈꯨꯟꯁꯤꯗꯩꯗ ꯑꯩ ꯏꯇꯣꯝꯗ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯈꯛ ꯌꯨꯝ ꯑꯃꯈꯛ ꯂꯩꯍꯧꯏꯅ ꯍꯥꯏꯁꯦ ꯃꯥ ꯌꯥꯔꯛꯀꯗ꯭ꯔꯣ ꯌꯥꯝꯅ ꯄꯥꯝꯃꯤꯕ ꯃꯔꯟ ꯃꯇꯝ ꯍꯥꯏꯗꯤ ꯄꯥꯝꯃꯤꯕ ꯃꯥꯗꯣ ꯃꯥ ꯃꯇꯣꯝꯗ ꯂꯩꯍꯧꯏꯗꯣ ꯃꯥ ꯂꯩꯔꯣꯏꯅꯦ ꯆꯦꯟꯊꯣꯔꯛꯀꯅꯤ ꯃꯥꯗꯣ ꯏꯇꯣꯝꯗ ꯂꯩꯕ ꯌꯥꯐꯝꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯏꯇꯣꯝꯗ ꯍꯤꯡꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯗꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯅ ꯁꯥꯟꯅꯁꯤꯗꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯁꯨ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯀꯟꯅ ꯁꯦꯠꯄꯤꯔꯦ ꯈꯣꯡꯆꯦꯠ ꯃꯆꯤ ꯂꯥꯡꯅ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯄꯤꯗꯨꯅ ꯀꯔꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯃꯒ ꯑꯃ ꯀꯃꯥꯏꯅ ꯇꯥꯁꯤꯒꯦ ꯋꯥꯈꯜꯂꯣꯟ ꯀꯃꯥꯏꯅ ꯇꯤꯟꯅꯁꯤ ꯏꯆꯥꯁꯤꯡꯗ ꯀꯔꯝꯕ ꯃꯊꯧ ꯍꯥꯞꯀꯗꯒꯦ ꯀꯔꯝꯕ ꯂꯧꯁꯤꯡ ꯏꯆꯥꯁꯤꯡꯗ ꯄꯤꯒꯗꯒꯦ ꯍꯥꯏꯕꯗꯣ ꯏꯄꯨꯔꯣꯏꯕꯗ ꯀꯔꯝꯕ ꯊꯧꯅꯥ ꯂꯧꯁꯤꯡ ꯍꯥꯞꯀꯗꯒꯦꯗꯣ ꯅꯨꯄꯤꯑꯣꯏꯕꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯨꯅ ꯈꯟꯗꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯅꯨꯄꯤꯒ ꯅꯍꯥꯒꯅ ꯇꯧꯒꯗꯕ ꯊꯕꯛꯅꯦꯕ ꯅꯨꯄꯤꯒ ꯅꯍꯥꯒꯅ ꯊꯕꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯄꯥꯛꯑꯣꯏꯀꯣ ꯁꯤꯃꯗꯤ ꯑꯩ ꯍꯥꯏꯖꯍꯧꯒꯦ ꯅꯨꯄꯤꯒ ꯅꯍꯥꯒ ꯈꯛꯇꯅ ꯊꯕꯛ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯀꯗꯧꯅꯤ ꯃꯁꯤ ꯃꯄꯨ ꯃꯥꯅꯁꯨ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯒ ꯄꯨꯋꯥꯔꯤꯗꯁꯨ ꯂꯩꯕ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯅꯨꯄꯤꯒꯅ ꯅꯍꯥꯒꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯁꯤ ꯑꯗꯨꯝ ꯍꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯑꯗꯨꯝ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯀꯅꯥ ꯅꯨꯄꯤ ꯃꯋꯥ ꯂꯧꯗꯦ ꯅꯨꯄꯤꯅ ꯉꯥꯡꯕ ꯋꯥꯕ ꯑꯣꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯆꯨꯝꯃꯤ ꯑꯗꯨꯁꯨ ꯍꯥꯏꯐꯝ ꯊꯣꯛꯏ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯁꯜꯂꯕ ꯆꯦꯛꯁꯤꯜꯂꯕ ꯃꯇꯝ ꯇꯉꯥꯏ ꯐꯗꯕ ꯍꯦꯟꯐꯗꯕ ꯑꯗꯨꯕꯨ ꯂꯨꯔꯕ ꯆꯦꯛꯁꯤꯜꯂꯕ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤꯒꯤ ꯋꯥ ꯅꯠꯇꯅ ꯀꯔꯤꯝꯇ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯗꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯈꯪꯉꯣꯏꯕ ꯅꯨꯄꯤ ꯈꯛꯇꯗꯒꯤ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯒꯤ ꯂꯨꯔꯕ ꯃꯇꯝ ꯆꯦꯛꯁꯤꯜꯂꯕ ꯃꯇꯝ ꯅꯨꯄꯤꯒꯤ ꯋꯥ ꯇꯥꯗ꯭ꯔꯒꯗꯤ ꯃꯥ ꯃꯥꯏ ꯄꯥꯛꯑꯔꯣꯏꯕ ꯃꯃꯥꯡ ꯊꯛꯇ ꯍꯧꯔꯤꯕ ꯅꯤꯡꯊꯧꯔꯦꯜ ꯄꯨꯝꯅꯃꯛ ꯑꯆꯧ ꯑꯆꯧꯕ ꯂꯥꯟꯐꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯔꯒ ꯆꯠꯂꯦꯕ ꯑꯔꯣꯏꯕ ꯃꯇꯝꯗ ꯏꯕꯦꯝꯃ ꯑꯩꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯌꯦꯡ ꯆꯠꯀꯗꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯇꯥꯟꯅꯔꯤꯗꯣ ꯑꯇꯩ ꯅꯠꯇꯦꯕ
mai nupidagi pautak laurine si karigi yamna luba wakhan sigi wakhal se nupi khaktana khan mangame ba koi nupa dagi tha yamna hen mai ta nupi usingsina karigi kheli moina mai khoi dagi mu kheli sina pa dagi maramni samgi mapana akoi da pale koi samni tubat tubat ka lu ko thone koi si leinari singse akoi tai bang mi bai koi gi di mara lem phune ba samje udubo mara phataba udubo phaba hona te ko aduna uji mara pharinga di pambi du phane ba kannane aduna sam sangane sam yawrina section level usal level tamda arubo kan kan masi nupi khaktana ngamme aroi balan pham tarakpa matamda nupi yawduna lan mai pa khibam ta leide aduna hojikti imai bian singi thauna loksing losan na namjin na thambagi matam madu hojikti oide ko aigi lejereba ipana ipuna ingonda happy pagi leiba aigi pangan thauna loksing mayam jingdo putho ga lakto ga sijanaba matam koi hojik yawre nahangai namna thamu mayam jingdo hojikti hangdok piro makum hangdok piro madugi posingdo ipai pura thambira masingdo ekoi hojik sijanaba horoje habasi mai hajaningi mayamdo mayam image mayam pangsa piragano akoi lejeriba akoi manga tara sinate ko ni piwi punamakin ina hajarisi akoi lejeriba manga tara sinate into mayam ni thabang ni mayam to bina batai apun magi thabang ni ste apun no batai koi punna thengna mina batai apun bana pangan ni harisi ko koi pun de gai thabam da to yaro kai da mai pa oye pullaba matamdane akoina ma thabak puna mai pa ko thabak to ngam dorisi ana apun ma sakta mama bese yan atien ma matamde ko je sagan minna fana se duga ngasi gi leibiri ba ngasi khunai se oi leiri ba ko gi ipai par sing hai ta le lining lambi gi dharam gi maramda phun ma sei ba ngang ma to gi se masimatiri ai phangai singmat yam singna tawhan janing di ngasi maduma tawrapada adum oirapada ngasi je koi je khamuk tawna dana nushina daba oidu maru hulalle madu kanagi mangjabano kanagi laibak thibni maite koi gi laibak thibni maite koi gi mangjabani akoi masen na khana chana yeng thina raga koi gi mangjabana tana kanagi mangjabano akoi huji ure ko sojambuda mayu mai thadok piriba hatok piriba mayam jingdo kristal lining chatpa ngakane ayambana dhali du kanano kristal chatpa kanguna ne moi lining machine ne moi kan bira ki brada ma kristal chatpa ne pastar ne adu oi kaina tormi du lei mayam le yauri ko moi kan bira praba moi du mai magi ne lu rotro aroi bu matam tara ko dadi akoi dadi badu ujik thoi haiba leibraba matam amade mako pona laurami ne moi singsi nganga mine kristal lining chatpa singda moi ge reli bo sinnana moi mayam taw mi kaya na mani poda leiba mai tele bak leise kristal lining chatpa kaya na ba masing adu ki matik yam leiba ngasi di kari oida kari gi mamiti mapi tarai kari gi no mamiti pirang chendara ido sina koi na hangai se chat ko dana taw ko dana nang ningjari ba mapu do nang tinna loina ri bana sung na mana bi chak pukha mamda charaga phamung da tumina da noi tinna rai ba chak pukha ma samina rai ba noi se ngasi kai daura ge sina ngai moi duna ne ba moi da awa ba pira ising se tinna ri ba ma duna ne ba loina ri ba ma duna ne ba chakho mamda da chak pukha mamda samina ri do ma duna ne ba ai koi da moi da awa ba piris hojikti moi nungsiba masak khange mama lai bang nungsiba khange mai phurup panglo magi phurup tu nungsiba masak khange moi di awaba phangaba matam sidadi madugi sekhing ni phangji be koi adu phangakpa matam dadi akoi kari no habi isana isabu khangakani ba adugi khudong thibadu nangringi da akoi sing hana khatang wakhan tamin na horagadi koi punamaki saphaba masung yai phabatu oigedra na ai gi wakhan da lejei aduna koi
mayam punamuk si amana mabu hulan matawidana ako'y masin amatani punamuk maiti masangakani hangakpad ay mi hangpadan karino kari jati no karama purup nam ay maiti ni khung manew ay kristani natraga ay kanuni ala ni natraga adu ni tane amda khumoy masa masagi asigo masaktuloy hayrakane mai purup kang tuki adodi maiti nangi nana laining leitabra nangi sana lamdang leitabra hangada ay kari khung madoy no ba nangi mayek leitabro nangi laining leitabro nangi kanu leitabro na hangadi kari do koy khumdoi se mina hang pa ngam na hang pada koy pakumti bo ngamaroy akoy na ngakchaba akoy na chena jaba phana ba hona ba se akoy gi thawni akoy gi thawdang ni ko ngana hojik je akoy puna mosingje madugi thawdang sing do loina pangmin na dana amaga ma minung silay na dana nungsi sana na harang harang na koy ngam loina daga apapata tatuk tachin tawdana ay koy gi sabkat pa masuk apaba asum lambi do dai koy mayam se punna mutang samin na daga maiti koy gi punna maki yai phaba hai bodo koy mayam mutang oi min na si hai wa pham ji tham jaraga ai mangang je swai da sum to selage ko 미기 마마다 이마 거울어 굼시다 미기 마빠다 이빠 거울어 굼시다 미기 마뿌다 이뿌 거울어 굼시다 미기 마벤다 이벤 거울어 굼시다 Ipanat ipunatkan na nabakod na resida Tumdo na amuk layra gumsi mikatok lasi Tumdo na amuk layra gumsi mikatok lasi Kang lay sa ya ho ya